ngasi numida wairam phongkhiba tongan tonganba manipuri siphongsing amasung thokhiba thawto wathoksingdagi maruibi i pausing meyamna thamjagi hanbada kangla paudigi lokasaraga ipa ipusingna thambiramba khorirolgi wakhalonadu haurakliba angangsingda selana nabo honabagi tangai phadaba lakle dingo Social Welfare Minister Haikam Dingo Naikre, Ipaipu Sina Tambiramba Korirol gi Wakalonadu Hauraklibu Naharol Sinda, Selana Nabahona Vigitang Fada Lakle, Wapamasi Fiction Ends Poetry Club Manipur Sinduna Club Asina Putokpa, Mapau Sifongi Kungaturk Suba, Masing Fiction Issue Fong Vigitaramda, Minister of Fongtokibani. Nitya Pachu Thekta Labor Department of Information and Public Relations DIPR gi auditorium da ngasi pangthokpa mapau phonggi thoramadu da mahakna makhatan hai ima lebak Manipur si sana khonaba jagoi amadi isai da mangjal thaduna satliba maming leiba lamdam amani lamdam asigi maming leiraba aibasing ming oina pallabada lamapam kamal JC Tongbra kabi angang halamadi khoirakpam chaubana singbana khorirol gi lamdabu lamdasu puwari da asoba fida makandam lakli matam amada laikai da asoba thoram ama oina aibi dama saidinaba kya pangthoklami adubo matamna purakpa ahongba ama oina haujikti asiguma thoram asi pangthokpa kaya ukidre hawgalakliba angangsingda khorirol gi lamda khongda ningba sang lawba nahagi masing yamna leibude ipa ipugi hagaktagi leraklaba sayitiyagi liklamasi mutkhidnaba ngasigi haurakliba nahasingna honaba tangai fati haina minister makhatana phungdokhi thauramadu sayitiya academy gi Manipur Language Advisory Board ki convener Professor Rajen Toizamba Mayanglangjing Jila Parishad member Kaisam Sohodev amasum MU gi Manipuri Department gi Associate Professor Dr. Sirom Rasketana President member oina saryaki Atopa Pomana Center gi Thawin Sinda Furup Amana Manipur Masetana Thugaina Bohona Ribasi Marbumi da nga fana Bohona Bagapangni Nando Awana Saitari Kunta Handuna Lamdamasi Thugaina Bohona Vadangam Kidrabani Center gi Thawin Sinda Furup Amana Manipur Masetana Thugaina Bohona Ribasi Marbumi da nga fana Bohona Bagapangni Haina Amuko gi President PS Nando Luang Fundokre Wapamasingasi All Manipur United Clubs Organization Amuko na sinduna Kwakaital Akam Laikai Community Hall Pangdokiva Kungatare Super Manipur Integrity Day gi thoram da magna phongdokibani tuan maluki lusingba kya yauna pangdokiba thoram madu nando luang hai center na Manipur kaina basilak thorangbu yaning da phongdok poina miyoi lak manga henbana saruk yaraga kumja English ngamaga samapan ga maudra ka taret ki ngasi gi numita satkiba miyam gi khongsat adubu ningsing boina thauramasi pangtokani apun megi oiba warep kya laumina duna aikoi gi phirep center kyara khanna khangalabasu Manipur thugaina ba hanjana honari Manipur gi apun bagi saktam da kai bi yaroi haiduna kumja English ngani ga amagi jun taragani panda asob irang thoki haujiksu furup amada insinduna lamdamasi masetana thugaina bohonari sei kyagi puari leiraklaba lamdamasi awana sei tarai khunta khanduna thugai hanana bohona bada ngamkidrabani masida center na furup amada amu insilaga Manipur thugaina bohona raklibasi marbumi da nga faba salpagumani haukhibana haukhrabasu matung tarakpadadi aikhoi amato oina pullaga thengnamina pathoktai haujik thoklibi irang asigi matangda center gi investigating agency singna thijin homjin mada tampak khul singak diba volunteer singda investigation sathaba yaroi irang asi matau kran tholakibano haibadu thijinanaba thijilaba matung lal haurakliba furupta hana thijinanaba hogodabani haina nandona makhatana phongdokhi thauramadu saruk yakhibi poirei leimarol maira paibi apunba Manipur gi president Soraisap memsan hai kumja English ngamaga samapanga maudraga taret ki August taret ta sakhiba miyam gi asoba khongsat aduda Manipur Masetana Thugai bi yaro haba miyam gi kholaw ngasisu ningsingdi namit aduda laukiba phirep laukiba kholaw amadi amatu oina lepkhiba gi masa adu ngasi maksu ahongba leiti haibasi malem gi ahongba leiti haibasi malem gi miyam da khangadabani lamdam asida khundaminari ba furup khudimak amatu oina punsinduna Manipur Thugai ba pambasing maithiba pi siaina makna makhathaki Manipur gi apun basaktam
ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯗ ꯀꯨꯝꯖꯥ ꯏꯪ 1993 ꯑꯣꯒꯁ 4ꯗ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯤꯂꯔꯗ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯤ.ꯑꯩꯆ. ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯁꯨ ꯀꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯃꯗꯤ ꯏꯃꯥꯂꯣꯛꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯝꯁꯄꯨ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯔꯤꯝꯁꯇ ꯀꯔꯞꯁꯟ ꯆꯠꯊꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯍꯥꯟꯅ ꯃꯨꯊꯠꯄ ꯇꯥꯏ CH ꯕꯤꯖꯣꯏ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯔꯤꯝꯁ ꯃꯅꯨꯡꯗ ꯀꯔꯞꯁꯟ ꯆꯠꯊꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ CH ꯕꯤꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯂꯝꯐꯦꯜ ꯈꯨꯅꯧ ꯂꯩꯀꯥꯏꯗ ꯂꯩꯕ CH ꯕꯤꯖꯣꯏꯒꯤ ꯌꯨꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯇꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤꯕꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯔꯤꯝꯁ ꯃꯅꯨꯡꯗ ꯆꯠꯊꯔꯤꯕ ꯀꯔꯞꯁꯟ ꯑꯁꯤ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯔꯤꯝꯁꯄꯨ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯄ ꯍꯥꯏꯕꯁꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯀꯨꯝꯖꯥ ꯏꯪ 2008ꯗ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯔꯤꯝꯁ ꯑꯁꯤ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯔꯤꯝꯁꯀꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯁꯦꯝꯒꯠꯅꯕ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯔꯤꯝꯁꯀꯤ ꯑꯄꯨꯟꯕ ꯂꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅ ꯂꯝ ꯑꯦꯂꯣꯠ ꯇꯧꯈ꯭ꯔꯕꯅꯤ ꯔꯤꯝꯁ ꯑꯁꯤ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯆꯍꯤ 13 ꯁꯨꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯔꯤꯝꯁ ꯃꯅꯨꯡꯗ ꯀꯔꯞꯁꯟ ꯑꯃꯁꯨꯡ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯁꯨ ꯀꯌꯥ ꯂꯩꯕꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯆꯧꯕ ꯈꯨꯔꯧ ꯑꯃ ꯊꯥꯡꯗꯨꯅ ꯂꯩꯔꯤ ꯏꯁꯨ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯔꯤꯝꯁ ꯑꯁꯤ ꯀꯣꯔꯠꯇ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤ ꯃꯤꯌꯥꯝꯅ ꯔꯤꯝꯁꯇ ꯊꯝꯂꯝꯕ ꯊꯥꯖꯕ ꯀꯌꯥ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯔꯤꯝꯁ ꯑꯁꯤ ꯑꯦꯝꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯁꯤ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯃꯜ ꯄ꯭ꯔꯥꯛꯇꯤꯁ ꯆꯠꯊꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯁꯤ ꯔꯤꯝꯁꯇꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯑꯀꯥꯝꯄꯥꯠꯀꯤ ꯑꯥꯏꯗꯤꯌꯦꯜ ꯒꯥꯔꯜꯁ ꯀꯣꯂꯦꯖ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯅ ꯆꯠꯈꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ इंटरनेशनल मैत्री ख्रिस्टियन यूथ असेंबली की जनरल कोऑर्डिनेटर मोइरांगथेम सुरेशना कुयेक पीदुना थादोरक्पा चिरोल अमना फोंदोरक्ली चिरोल असिना मखा तारिबदी इंगना सिंगना खोंगसत सतनाबा होनाखिबसिंग अदुदा पुलिसना सतखिबा काहेनवा थवंगसिंग अदु इंटरनेशनल मैत्री ख्रिस्टियन यूथ असेंबलीना अकन ममोंगना कानेम तवी येलोमी सिंगी मयु मैकै मैना थादोखिबा कोकी नार्को टेररिस्टसिंगदा ताइनाबा ngamdraga रिलीफ कैम्प संगजफम लौदुना लैरिबा इरैसासिंगदा अकल अरिंग सिंगलिबा सिक्योरिटी पर्सनल सिंगी मथक्ता लेंगाना मथिक चाब एक्शन लखटकदबने सिक्योरिटी पर्सनल सिंग असिना मिसमदा माहिरोय सिंगदा अमदि पाउमी सिंगदा ओनसिलगलगा अकियखं थोगनबा खुद थाबगी थवंग सिंग असि अमु हना थोगनदनाबा चिरोल असिना पुंग सिंगसिलकली अतोप पावमना प्लास्टिक की अमोट कया हेनगलकपना इरम नाला तुलगलकपनी ब्रजकुमार ओरिपोक अपुन बलुप अमसुम ओरिपोक अपुन मनुपी लुमना डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज की मतेंग लोइना ओरिपोक कंसुप रोड की नागेता उसरा थाबा अमसुम प्लास्टिक बोतल बैंक सिंग इंस्टॉल तौबगी थरम अमा पांगथोखरे थौरम अदुगा मरी लेना डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर तौरंगबम ब्रजकुमार हाय चखोलकपगी मतुंगिना मियामसी लाइन सिसिनरगा हुंदोखिबा याबा पोलम सिंग पामबगी चांग हेंगलकली मशीन मरम ओइरगा वेस्ट मैनेजमेंट असौब खुदोंग साराबा ममयुंगहाली प्लास्टिक की अमोट अकाय क्या हेंगलकपन मरम ओइरगा लमदमसिगी इरम नाला अमदि तोरेल नसिंग क्या फुंजिलकपा अमदि थेनगलकपा थिंगनरी मरम असना प्लास्टिक असि मपुंग फाना मुथतपा ngamdriba फावबदि मसिबु निंगथिना मैनेज तौबा ngamnabagi panamda plastic bottle banks ngasi tongan tongan ba mafam singda install tawduna khonggalaga ningthina recycle tawnabagi panamda ngasi gi thoram asi pangthokani chawkhatpagi khongjal asida saruk yabaga loinana aikoina aikoigi malem asi kananaba madi malem asida aikoi miyoibana nungaina hingbu yanaba khongthang pekhatpagi tangai fadaba lei haiki makasa tharakpu oina masum losilakpu oina panam pawsi digi topa pawkrana Kokizau Remembrance Day pangthokre haukiba thangja numita kangpokpi district ta total shutdown tawbaga loinana kotugi miyang makhada Kokizau community na parksana taraga manga suba Remembrance Day observe tawkre Kokizau Fruit ki apex body am oiriba Committee of Tribal Unity kotugi thawram makhada Kokizau community ki taraga manga suba Remembrance Day thawram aduga mari leinana district headquarter ta parksana rally chatpa
Memorial Thauram Pangthokpa amadi Haujuk Manipur oiriba fibam sigi matangna khannabana mapung oiba saktam hoiki. Rally edu Kukizo area di Assam Rifles laukthokpa yaroi santi hanjilangna ba honabada paramilitary force asinatana atai amattagada Kukizo fruit na thajaba leiti haina thaba placard sing sijanaki. Khongjang adu saruk yakiba kotu gi wagangloi NG lun kipgena center na kangpok pm Chuchampur district gi Assam Rifles laukthokna ba thorang Prime Minister na athingba pibiu karigumbu wapham si Thawoidaba tarabadi makha taba akan makhongjang sangsilagan haina phungdoki mamang sahi gi me ahumdigi Manipura mitay amasung kuki phurup ani gi marakta tholaklibi irang sida leikhidraba kuki jawsing gi maphamda ikai khumnabu utpaga loinana taraga manga suba Remembrance Day thoram adu losinki total shutdown aduna National Highway 102 Impal amasung Dimapur lambida satok sin tawba amadi essential service ki oinadi athingba thamkhide Atopa Pawmana Yelhoumi sing machoi tahan mangamloi Chief Minister Kanagumba amatana Yelhoumi furup singbu machoi tahan mangamloi haina Chief Minister nongthombam berena phongdorakli Chief Minister nongthombam berena ex ki kuthangda thadurakiba warolda Paumilan Haukip kauba miwemana National Commission for Scheduled Tribe NCSD complaint toki wapham amagi matangda maru oiba furup kya gi CSO singna Paumilan Haukip ki wapham aran bani haibaga loinana Magna Commission asida tawba complaint adugi matangda mangjungnana khangalamba amadi makhoigi ayaba laukiba leiti haina phungdorakli Paumilan Haukipna Commission da sirol thaduna complaint tokiba dugi matangda Kharam Union Manipur Kharam Palen Village Authority Federation of Yelhoumi Laikot Faizol Village Authority Kabu Union Manipur Com Tribe Organization Valley amasum Kangsup Siru Village Authority ki apunba mifum ama pangthoktuna Paumilan Haukip ki wapham adubu kana yaningdaba phongdoki mifamna Paumilan Haukipna makhoidagi ayaba amata laukiba leiti hairaduna commission na pikhiba sirol aduda furup sing asibu kuki oina uhanana honabadu yaba ngamloi maki matakta sapsaba thabak lokhotkadabani haina warep lauki haina Chief Minister na phongthokladuna tribal group sing asiga CM ga puna naminaba photo su microblogging site X ta thagalakli Chief Minister makha taraduna yellow furup sing asina lab liba phirep asimangna lamdam asigi yek salai leijaba furup singbu karigumba force amata da thugaiba ngamloi habadu mayek singna takle haina su phongdorakli ado hausukuina di myam paus matang salu sinjarage masu myam pura no update ngaminasi